Hello guys, ngasi sumayam gidamakta yamna akiba wari ma pudun laksari taseng kanagung mamagi punsida aseng bathokiba wari ma oigadoini akhoi gi channel sida hapiro haibadagi akhoi na ngasi wari ase akhoi gi channel sida pudun laksabani ado wari se kamaina tongge habado mayam pune taminasi mayam pune khangminasi ngasi mayam dali jagadoriba wari ase Vikram gi wari mahakto India gi jaga amada leibani mafam madudi mayam da haijara roige mahak doctor amani mahak ki thabak mahak hospital da amadi atopa city na chingbada chatpa taram mahak sumyo aya mana thaja da bagumna vot thawai have sikya thajagandi adubu thawdok si thoki badagidi mahak thaja ba horake mahak na khanbada min udri fawba akoi gi nakong na tadri fawba thajaro hadana khanki Vikram da pumda maksi thokpa gi wari tabada adumsu thawai da thajabira breng Vikram da kari thoki bano habado mayam puna khangminasi Warisi 2003 gi December 3 mata masida Vikram na Rajasthan gi hospital amada lakibani Vikram do mafam aduda operation to bagi korokbani mahak mafam aduda ayukta yore adubu mafam aduda yawbaga operation adudi pung anida tawgadabani haiba khangki aduduna mahak mafam adugi canteen da chattuna phamme ngairaga mahak na thaknaba coffee machine dagi coffee su lawrami matam aduda Vikram do matontane Mui amata leiba ude Vikram na magi coffee do puraktuna chokri du da phamme ngahaki matung da Vikram na magi maning da kanagumba ama leiba manjaram maning ondoni yengba matam dadi kana matam leiram dam mahak magi mind do coffee takpada am konchel matam adu da kanagumba na magi nakong da kanna kamake mahak mataw adu da ngaktuna satlep khale aduga koyang yengba hawi aduma mahak kana amata uba fangde thawong si Vikram hallucination aibadi wakhal nara natragana mafam aduda sahum amal lairibra madu khanbada Vikram humak anapikang mahak yam thuna attendant gi manak chale aduga wa pumba hairame adubu nu padudi magi wa amata thajade mahak na haibada sir nuksi sitpanina nuksinna oiramgani haidana khale mahak na adumna hairakpada Vikram so adumna tawba oiramgani haidana khanki Vikram nang haktum naba pothana ba khalan aduna tumbasu chalan Vikram hipthabadagidi ngahak leiraga payal gi makhol ama taba phangi ak hawgatuna kananu yengbasu pamnami adubu maingaldi leitabana amatadi uba phangde adubu mahak makhol du mayak sengna di tar Vikram kibana magi room dagi toi mahak na mapande hek thoklakpaga lairami ba fifum adudi mahak punga ngaki maramdi hospital pumbadu amanba hospital ama oiduna leir keman mana Vikram mafam atudagi thoknaba lambi thiba hawe adubo lambi du sum hakna phangamde mata maduda mahakna miyoi kharagi makhol tab phang aduda mahak mi amada thawai hapakpaga chamanage mahak matondadi nattaba male haidana khan makhol dugi matung inaraga mahak first floor da karai mahakna khanbada first floor gi ahum suba room aduda mi mayam ama laiba malami room amaduda miyoi kunthra mu punchallaga wari saba male Vikram ka aduda changbagadi makhol singdo amuk tumina leiki lairiba mising nasu Vikram de yengi Vikram na fajana khang na bohona ringaida ka adu akiba nokpagi khonjel na pungnin nitke mi mayam duna mahak pu yeng duna noklei mayam du uraga mahak sukiri Vikram masana ka adu gi thong adu hangdok duna chendringai thong du mathanda chingjanki Vikram ki bana kana lawi loina na thong du buthin baho Vikram na mayam duda laithok tuni yengbada makhoi magayam na nakna leirami tanja duda thong hangaki mahak sutui thong hang aidu yamna ahan oire haiba mahak khangki mahak na makhong ponduna aibu kanbiu makhoi na aibu halani hai matam duda nupa duna ibungo sidadi kanamta leide hai Vikram na amuk mikap tholakpa matam dadi man hipaka aduda mai ngalaga leiramba oi aduga room aduda kana amata leramde haujikti amanba mafam ama oirambadu amuk hospital ama oikre Vikram na wari singdo ahal aduda tamme maduda ahal aduna hoi nangna tariba makoldo aseng basuni mafam asida hospital sadrungai gi mongfam ama oirame mongfam du thugarga hospital se sarakibani aduduna mafam asida miyoi kya amagi makol taba pangani asumna hairame wafam adu tabada Vikram tholaktuna amuk mayumda hanki mahak ngasi phawda Gujarat pu kaw ngamtri Vikram da thokleba tawdoksigi maramda adom di kari haibeningi namituda Vikram du thawai singi maramna akiba phanghan kebra natragana karinano natragana mangonda thoibadu magi wakalna saga laga oiribra
नत्रगना मागी वाखल ओइरगना महाक ग्राउंड फ्लोर दगी फर्स्ट फ्लोर दा कमाइना यौरगा लेरमे मैम मसीने ngasi gi wari haba taragadi asigumba wari मैम am tabining balai bataraga so khoi ge channel sida changbiduna wari ana hono thagalak pangai duna lebi habje thamjage aduga kanagumba mana asengba thokhiba wari khoi ge channel sida hapining balai bataraga so ai number ma khaktang haijaramge number adudi 9774505165 hairiba number sida whatsapp ta pau pau biro aduga adum adum hapning liba ining liba wari singdo adum adum ge phone ge notes stay thok pire hairaga ai khoi ge whatsapp number aduda copy paste option duna thajan biro ai khoi ne sungchoi soidana adum adum ge wari singdo ai khoi ge channel da hapangam da bo hona jarake adudi ngasi ge damakta di kainarsi mathangi wari da mu मैं आपको नहीं थिंग नर्सी